ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕꯁꯦ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯕꯥꯃꯣꯟ ꯂꯩꯔꯛꯀꯤ ꯌꯨꯝꯗꯅꯦ ꯑꯩꯒꯤ ꯏꯃꯤꯡ ꯊꯣꯛꯆꯣꯝ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯤꯌꯥ ꯀꯧꯋꯦ ꯑꯗꯣ ꯑꯩꯅ ꯎꯠꯆꯔꯤꯁꯤꯅ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯅꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯅꯦ ꯑꯗꯣ ꯑꯩ ꯏꯁꯥꯁꯦ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯌꯦꯡ ꯆꯠꯂꯨꯕꯗ ꯏꯁꯥꯁꯦ ꯅꯥꯏꯅ ꯌꯦꯡ ꯆꯠꯂꯨꯕꯗ ꯇꯦꯁ ꯇꯧꯕꯗ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯑꯦ ꯔꯤꯖꯜꯗ ꯑꯗꯣ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔ ꯃꯇꯨꯡꯗ ꯑꯩꯁꯦ CMO ꯀꯩꯀꯥꯅ ꯂꯣꯏꯅꯃꯛ ꯄꯥꯎ ꯏꯕꯨꯗꯤ ꯄꯤꯔꯛꯑꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯧ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯧꯕ ꯆꯠꯄꯗꯣ ꯆꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯆꯠꯄꯤꯅꯕ ꯂꯩꯇꯕꯅꯤ나 ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯂꯧ ꯆꯠꯄꯕꯨꯗꯤ ꯆꯠꯄꯤꯒꯅꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯑꯗꯨꯒ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯏꯆꯦ ꯀꯦꯕꯤ ꯍꯣꯏꯅꯕꯨꯗꯤ ꯍꯤꯗꯥꯛꯇꯣ ꯂꯧꯕ ꯆꯠꯄꯤꯔꯨꯔꯒꯦꯅ ꯋꯥꯐꯝ ꯊꯝꯕꯤꯔꯛꯑꯦ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯛꯑꯦ ꯃꯣꯏꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯑꯩꯒꯤ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯐꯪꯖꯗꯦ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯁꯤꯁꯨ ꯑꯔꯊ꯭ꯔꯥꯏꯇꯤꯁ ꯅꯥꯗꯨꯅ ꯃꯈꯨ ꯆꯠꯄ ꯌꯥꯗꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯃꯁꯥꯁꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯅ ꯉꯔꯥꯡꯗꯒꯤ ꯊꯛ ꯅꯤꯛꯇꯅ ꯃꯁꯥꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯕ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯇꯦꯁ ꯇꯧꯗꯅ ꯏꯅꯦꯝꯕꯣꯛꯀ ꯑꯉꯥꯡ ꯑꯅꯤꯒꯁꯨ ꯂꯩꯖꯔꯤ ꯇꯦꯁ ꯇꯧꯗꯅ ꯂꯩꯔꯤꯕ ꯏꯅꯦꯝꯕꯣꯛꯀ ꯑꯉꯥꯡ ꯑꯅꯤꯒꯁꯦ ꯂꯧꯈꯠꯇꯨꯅ ꯇꯦꯁ ꯑꯃꯨꯛꯇꯪ ꯇꯧꯊꯣꯛꯄꯤꯔꯒꯗꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯪ ꯄꯦꯟꯖꯒꯗꯕꯅꯦ ꯑꯩ ꯏꯁꯥ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯖꯔꯒꯁꯨ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯀ ꯏꯆꯥ ꯑꯅꯤꯒꯁꯤꯗꯤ ꯁꯣꯜꯂꯕꯅꯤꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯁꯣꯟꯕꯅꯤꯅ ꯃꯣꯏꯗ ꯆꯪꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯦꯅ ꯏꯁꯥꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯨ ꯁꯣꯔ ꯍꯣꯟꯕꯁꯦ ꯈꯔ ꯋꯥꯏ ꯑꯗꯨꯒ ꯑꯩ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯁꯨꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯀꯔꯤꯝꯇ ꯑꯇꯩ ꯆꯠꯂꯨꯕꯗꯤ ꯂꯩꯇꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯆꯠꯆꯔꯒ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯀꯔꯣꯝꯗꯒꯤ ꯄꯥꯏꯁꯜꯂꯛꯄꯅꯣ ꯈꯪꯗꯦ ꯅꯥꯕꯁꯦ ꯑꯗꯨꯝ ꯆꯣꯡꯖꯜꯂꯛꯑꯦ ꯑꯗꯨꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡ ꯑꯝꯇꯪ ꯆꯪꯍꯟꯅꯤꯡꯉꯦ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯁꯤꯡꯁꯨ ꯀꯔꯝꯅ ꯑꯩꯈꯣꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯇꯦꯁ ꯇꯧꯕ ꯄꯨꯒꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯑꯩꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯅꯤꯅ ꯄꯨꯕꯒ ꯆꯠꯄ ꯍꯥꯏꯗꯨꯗꯤ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯑꯥꯏꯟꯒꯤ ꯊꯕꯛ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯅ ꯆꯦꯟ ꯆꯣꯡꯗꯨꯅꯁꯨ ꯂꯧꯈꯠꯄ ꯂꯥꯛꯇꯕꯗꯣ ꯃꯣꯏꯅ ꯀꯔꯝꯅ ꯄꯨꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯅꯤ ꯑꯗꯨꯗꯨꯅ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎꯖꯦꯟꯖꯔꯤ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯅ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯇꯩꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯑꯅꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯏ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯃꯗ ꯃꯥꯏꯕꯝꯒꯤ ꯃꯧꯁꯤꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡꯗꯒꯤ ꯃꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕꯗꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯅ ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯑꯉꯥꯡꯁꯤꯡꯅ ꯄꯥꯎ ꯄꯤꯖꯕꯅꯤ ꯑꯗꯨꯕꯨ ꯊꯝꯐꯝ ꯂꯩꯇꯦꯅ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛꯐꯥꯎ ꯂꯧꯈꯠꯄꯤꯗ꯭ꯔꯦ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯒꯤ ꯃꯅꯦꯝꯄꯣꯛ ꯍꯧꯖꯤꯛ ꯄꯨꯟꯅ ꯅꯥꯃꯤꯟꯅꯗꯅ ꯂꯩꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠꯐꯝ ꯂꯩꯖꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯥꯎꯔꯤꯌꯥꯗ MLA ꯂꯩꯇꯕ ꯑꯩꯈꯣꯏ ꯃꯄꯤ ꯃꯄꯥ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯖꯔꯤꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯤ ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ ꯑꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯦꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯃ ꯊꯣꯛꯂꯛꯏꯁꯤꯅ ꯂꯩꯖꯕ ꯃꯥꯅ ꯉꯝꯖꯕ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯦꯕꯤ ꯀꯧꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯅꯤ ꯃꯥꯅ ꯉꯝꯖꯕ ꯈꯔꯗꯪ ꯃꯇꯦꯡ ꯄꯥꯡꯅꯦꯅ ꯍꯧꯖꯤꯛ ꯄꯨꯔꯛꯏꯁꯤ ꯃꯁꯤꯅꯁꯨ ꯑꯣꯏꯕ ꯅꯠꯇ꯭ꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯪꯅꯔꯤꯕ ꯌꯨꯝꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯊꯣꯛꯄ ꯀꯤꯅꯗꯅ ꯀꯤꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯊꯣꯛꯍꯟꯗ꯭ꯔꯦ ꯅꯣꯏꯁꯨ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯂꯣꯏ ꯊꯝꯃꯤ ꯁꯤꯗ ꯀꯩꯒꯨꯝꯕ ꯑꯅꯥꯕꯁꯤꯅ ꯌꯥꯝ ꯀꯟꯅ ꯍꯦꯟꯖꯜꯂꯛꯇꯅ ꯂꯩꯇꯕ ꯇꯥꯔꯣ ꯁꯤ ꯀꯅꯥꯅ ꯂꯩꯀꯥꯏꯅꯁꯨ ꯆꯪꯕ ꯀꯤꯅꯔꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯁꯦ ꯏꯃꯨꯡꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯁꯔꯀꯥꯔꯅ ꯀꯔꯤꯃꯨꯛ ꯌꯦꯡꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤꯝ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯑꯅꯥꯕꯁꯤꯡꯁꯤ ꯑꯃꯗꯒꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯃꯣꯏ 4 ꯁꯨꯖꯜꯂꯦ 4ꯃꯛ ꯄꯨꯂꯞ ꯅꯥꯔꯦ ꯍꯧꯖꯤꯛ ꯅꯥꯔꯤꯕ 4ꯁꯤꯅ ꯍꯦꯟꯖꯜꯂꯛꯇꯅ ꯂꯩꯇꯕ ꯌꯥꯎꯔꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨꯕꯨ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯅꯤꯡꯉꯥꯏ ꯑꯃꯅꯤ ꯑꯗꯨ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯕ
anaba sigi tabakta sauraba mateng pidana India government masigi tabakta sagi amam kaithoga lei haina khoi khanjai adu anaba thambam naite haiba wafam asimadi tasengna haigadi yam nuai taba wafam ama oi adudi moi anaba sing thambam naitagadi mathan mathan da imungda adum laikai su kai su pulap naminaraga akhoi punna adum siminabagi kaino oina lakadra haiba wafam sima soi thamjani tasengna sarkar asisu khitang thusamandabra haina khali manandi hek tabaga masidi lokthokadabani miyam marga thamba yaba pot nati haiba sima mayamna khangnaraba potni adodi hojuk phawba nahandagi positive oye haiba khangaba mibu ngasi phawda khoina lokhapi haibada lokhapi dadana leiriba se simak yam laibak thibane thamjaningi lenga ke mafamda ai yam warojai haina thamjaningi adu wasi sumai sum atai da su tawdoribra tasengna haigadi ma nasala paibasi tasengna thangnariba yum khungna leiminariba mafamsingda lan nasala oi haiba hainingai leite masigi jingnaba akiba lei aduga tasengna thangnariba yum ani humsi su khoi mapan thondre rangdagi koina noi tholokba yaroi haina thangre adu moi kamai hingdori siji akhoi yamna sarkar naktang miyang changbi basu pami mase koi tasengna haijadaba pau pijadaba nate adu quarantine center ma khoi leijaba sunate khoi tasengna hairang goi thongsi club su sarkar na lambi chapthokpada club su sido pikhrabani na khoi thampham leijade adu masi amtang sarkar na su kumna miyang changbun ni haiba wafam si thamjari yengamdre ne hangang singji lo yong yamna awaba phifam ni sibu yang haidaba haidare ma akhoi lai haiba sa phuri coalition dana puthok chare ni ma su lei ama lei te ai ma khawba ma wa le na du ko khoi pujare lo masi aidi tasengna ma ate tai da di phai positive oraba corona na ba mi ama mi marakta de dal nu sma dum thamjan bi ba se yamna awaba sabi masi yam ko thini ba thogo man nai nai thamjage ado ana sa bo ta BJP yo ne so mung chang cha mi mung chang cha mi kai chu khalu no chi ti ne nang gi de wa ti ge bi wa li ge bi ni ko akoi club lady adegi nang gi chote water hoi adu so ko enter kan hona ge tong na hay kan na hau ni do hau ra ban ni na ra ban ni ta se na ga adu na ni chum lei min na di du masana long dai hai ni so ra koi mark su pi ga yi no so ba hon jan na ba da chang na ne na na ri ne ba adu di imuk macha sak si da moi pulap lei min na di masana loi long na tam na ma ni ai si yam na noi jate ai di khoi huji nào đi agi MLA lấy ta đi MLA thế mà em trả lời khơi là đâu lũ bây giờ mà muốn đặt khơi qua cái lũ bây giờ mà đâu chỉ lấy trần như nào chúng ta quay cái nào mấy ông là bị đuôi nó xin đó đâu cái đi lấy ngang thì mà phân hai giờ bữa đó ta biết rồi mà hai ta đã cái sắm mặt đó rồi ngang thì cái khơi lâu khát piu hai giờ bữa đó lâu khát piu rồi nên là khơi gì ta biết rồi mà hai ta đấy